welcome you all to Lunako Residential School at Chanung, Imphal East. An Ahanbada maruoiba pau. Manipurda ahanba oina eco-friendly oiba public bio toilet kangla nongpok torvanda mahut ki minister KONGKHAM sana sangaduna miyamda sinakre. Tinjang kaizang daba khunai ama semsi hairabadi luna na leiba mathau tai haina VCP Manipur Pradesh ki President A Sardana Phongdorakle. Ziribam Gumbada Bamboo Investor Park ama lingba ngamlabadi investor matik jana lakani haina World Bamboo Day gi founder Kamesh Salamna Phongdorakle. Mairoi singna larik tamna leva ki isu singnai narakliba asi system asida hoba khara leire haba khanglakpadagini haina MLA Khumukcham Joy Kishana Phongdokre. Mami TV ki Manipuri Prime Time News mi tabiriba singbu chan mabamna khurumjari hozipau sandona pizari Manipurda ahanba oina eco-friendly oiba public bio toilet ngasi kangla nongpok torvanda mahut ki minister KONGKHAM sana sangaduna miyamda khosinakre PPP model da paikhaliba bio toilet ki thorang asi mai paklabadi Manipur gi municipality area yauna Imphal city ki tongan mafam singda thamnaba honagani haina minister KONGKHAM sana phongdokre Bio Clean Water Service OPC Private Limited na mapung oina thaudang loduna Imphal Smart City gi manung channa Public Private Partnership PPP model da paikhatpa public bio toilet sangawagi thoram adunga se Kangla nongpok torvanda chamba thoram amaga loinana pangthoki thoram aduga mari lenena mahut ki minister KONGKHAM chana hai mamangda municipality na Imphal gi tongan mamafam da bio toilet khara thamkiba do yengsinba khara watpadagi thoina mai pakpa oikhide ngasi paikhaliba thorang asi PPP model da paikhatpani public toilet asi same sabagi thodang sing asi company asina paikhatpani lengaktagi sel amata yawbanate thorang asi afaba khongthangni masina Imphal Smart City Lunana amadi eco-friendly oina thambada achoba pamai oigani haina mahangna makhataki Toilet hana municipality na sindana ka torumbadu madu ningin biwa wat patagi success ogide handakti ba toilet se khogi ai gi sage gi sa sing haidare khoi mamang dini ma tawrage mai company du ma tawrage PPP model da samna ai gi soidani sarkar gi sikim yawde ma le puthok sabani so adi normal mayam loan is fine patara kun lower kanda service mana piba the senatory work meeting du service pirani at the same time sarkar gi service sangre sigi si thani hum sida success oragadi manipur gi kano singda municipality area singda dagi phal manungi tonga tonga jaga singda yamasna na tambani na sikano ma si kugi testing kano haitare si matunga ate mayam tawra Paikhaliba project adugi matangda Bio Clean Water Service OPC Private Limited ki director KHAL Jan hai eco-friendly oiba public bio toilet asi Imphal Smart City Limited ki meeting makhada ahanba oina Manipurda paikhatbani toilet system asigi topa amadi system asida bio digester tank ama yauduna amangba singadu bacteria na manghanbana ising oina putorakpa asini masina sewerage ki problem solve tawbada mating ama oiri Thorang asi lenga ki ayaba leiragadi state asigi tongan mamafam singda paikhatnaba miyeng thamli haina mahakna makhataki Bio toilet ki system je aina pusaning bhai tare government gi oina sumating pangboina ada si aina smart city ga loina raga habadi moi gi yathang matungina under PPP mode aina si bio toilet se aina si public ki oina si tanga nongpok to ban din oina aina ham service bi bhai tare khenaba asina akoi gi mayam na use of matam da normal septic tank oina use to bi akoi toilet har ga di sanitary system har ga di akoi gi septic tank gi mong da khambi bhai tare adu si gi sina bio toilet hai sina akoi gi bio digester tank ana ama yawri main function je mana noina to doine ba masi aham bada akoi gi DRDO na
ग्लेशियर दा लैबा आर्मी चिंगी दमकता की मोगी कॉन्सेप्ट की पुथोरागा साइंटिस्ट ने रिसर्च तौरगा सिगी टेक्नोलॉजी से पुथोरा मतुंगदा सिगी बायोडाइजेस्ट टेंग आतने अदुना कोई ताली दा अमांगवा ताहोबा सिंग जे नोइना बादुगी प्रिकॉशन दो सो तौपा हाइतारे अदु होजि अयाम कंस्ट्रक्शन साइट कमर्शियल साइट एवरीथिंग नोइना बग यूज तौरा इवन मणिपुर सिदा सिना अहाम होइना पब्लिक डाइजेस्टर की से यूटिलाइज तौर मतुंगदा सिजिनबगी सिचुएशन मोंगै गुसंजा हाइतारे थौरम अदुदा महुत की मिनिस्टर वाई खेमचान इम्फाल स्मार्ट सिटी लिमिटेड की सीईओ डी.एच. हरि कुमार आर्ट एंड कल्चर कोकर कोऑर्डिनेटर सी.एस. नवा अमदी बायो क्लीन वाटर सर्विस ओपीसी प्राइवेट लिमिटेड के डायरेक्टर वाई खेलचान चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुयाकी लंबी सोरोक लूना थंबा हैबसी साखटपा खुनाई अमगी ममीनी तिंजंग काइजंग दबा खुनाई अमा सेमसी हायरबदी लूना लेबा मथौ ताई हाइना बीजेपी मणिपुर प्रदेश की प्रेसिडेंट ए सरदाना फोंदोरकले वाफम असी इंडिया की प्राइम मिनिस्टर नरेंद्र मोदी की मपोक नुमित का मरी लेना ngarangdagi हौदोकिबा सेबा पखवारा की ngasi निनी चनबा नुमिता बीजेपी सेंट्रल डिस्ट्रिक्ट न संजना खैरमबन कैथल द पांगथोकपा सिट सेंगबगी थौरम अमदा ए सरदाना फोंदोकिबनी बीजेपी मणिपुर अमसुंग बीजेपी सेंट्रल डिस्ट्रिक्ट की कार्यकर्ता सिंह यावना पांगथोकपा थौरम अदुगा मरी लेना ए सरदाना हाई क्लीनलीनेस ड्राइव असिगी मरु ओइबा पांदमदी लमदम असि लूना थमदुना तिंजंग काइजंग दबा खुनाई अमा सेमगटपा हाइबदुनी नोंमा की काइथरक्लिबा महौसागी खल असि कन्नबा करी तौबा याबगे हाइबरोमदा माय ओनसिल असि खैरमबन कैथल असि लमदम असिगी ओइना सकिंग बिनसेलनी कैथल असिगी अकोइबदा मफम चादना अमोट अकाई हुंदोकपना कैथल असिगी मसक थिहनबगी मचाक अमा ओइरे अकोइबदा लैरिबा मियाम अमदी कैथल फमलिबा सिंगना अमोट अकाई मफम चाना हुंदोकपियु कैथल असि लूनाना थंबदा पुन्ना थौदांग लौमिनसि हाइबा वाफमसु ए सरदाना मखाताना फोंदोकी जिरीबाम तमेंगलोंग अमदी चुरचानपुरदगी वा मरांग काइना पुथोकपा यानबगी लंबी लेंगाक असना याटपगी तंगाई फदबा लई जिरीबाम गुंबदा बैम्बू इन्वेस्टर पार्क अमा लिंगबा ngamlabadi इन्वेस्टर मतिक चाना लाकनी हाइना वर्ल्ड बैम्बू डे की फाउंडर कामेश सलामना फोंदोरकली वाफम असिंग असि 13 सुबा वर्ल्ड बैम्बू डे गा मरी लेना इंस्टीट्यूट ऑफ बायो रिसोर्सेस एंड सस्टेनेबल डेवलपमेंट IBSD नॉर्थ ईस्ट Center for Technology Application and RITS, Manipur State Bamboo Mission amadi South Asia Bamboo Foundation na khusamnaduna sinba thoram amada kamesna phongdokibani Tagel Party Leiba IBSD ge conference hall da pangthokpa thoram aduga mari ledena kames salam na hai kumja lisangani subna mapanda mahangna World Bamboo Organization ki president oina thau puringai matamda bamboo gi sunumit ama leifam thoki habege wakalonda Thai Forest Government ki matenga loinena Thailand ki governor yauna thoram asi malem ki thakda World Bamboo Day haina hodokibani lairaba singi napi haraga su khangnariba wa asi kana amatana thawa isa sanade adubo sustainable development ki pandam phangnaba honabada wa gi achoba thodang lei sustainable development ki pandamda pandam tara taret lebki manungda pandam tara mathoidi wana achoba mafam ama kalli wa asi commodity ama oina sakhangduna rubber tea coffee jute amadi silky board ama mam leidiba asi gumna bamboo gisu board ama lehenba mathau tai masina wa gi magun hena hengat pangamgani loinena state asidagi puthokliba wa gi pothok sing kaithal da yonba matamda miyamna pamnagadaba polam sing da miteng sanghaningi Tripura amasung Assam na puthokliba wa gi polam sing asi Manipur dagi puthokpana hena fazai adubo state asigi wa gi pothok sing lumba maramna atopa state singda puthok pusin tawba matamda mamal hengataba yade maram aduna state asigi wagi puthok puthokliba khut haiba singna ayangba masung thuptok thupsin yaba polam da sum icheng sangbagi tangai fadaba lei haina kamesna makhata na phungdoraki bamboo si United Nations recognized to haibane akoi sustainable development goals da bamboo chaw thoram le goal ka tin goal ka ma thodi bamboo touch to is climate change lady ama lady bamboo so ignore to gade ado aina ngasi mu akoya yamung kiranjan sir hajar bamboo commodity wana to biona tea rubber coffee ko degi silk jute loina kena to widi board oi leina bamboo ki board leite bamboo ki board am lekha ba so request ho manipur gi laibak thibana akoje landlock oi aduna ai suggestion da jiribam tamenglong chujampur degi puthokpa yaba wasing se manam jab keda bamboo shipping unit ki loin don gre उठोकना बा लंबी अमत से यात्रा दाबनी and bamboo industrial park जो अमल लिखा पे जगह ले most probably should be on the exit road like Jiribam में दा मणिपुर गवर्नमेंट जो बस है सामने का investors हम लाके तो
Mahairoi singna larik tamna tamna levaki isu singne narakliba ase system asida ahoba khara leire haba khanglakpadagini haina MLA Khumukcham Joy Kisana phongdokre wafam ase Students Union of Kangleipak Suki Taramathoi Subamapok Kumon Thoramda MLA KH Joy Kisana phongdokibani Palace Compound leba maipa Venkat Hall da pangthokiba thoram aduda MLA KH Joy Kisana hai Manipur da khwaidagi maru oiba problem ase drug problem asini haurakliba naha singna drug ki ipakta tawduna chatkhraga lambi thong saukhatnaba tongan tonganba thabak sing paikhatpagi kanaba karisu leiroi haurakliba mirol sing kanba haiba asina khwaidagi maru oibani ngasi state asida drug ki problem ki chang yamna hengalakliba si laibak thibani oirakliba fibam asina takpadi drug ki issue asida karikuba hoba khara leire haiba taki ngasi chief minister N Brena drug ki mayokta sangsiliba khongjang ase matang yamna chaba amani drug ki issue asi laksinaba honabada pomnamakna isa isagi thodang chap chana khangduna mairong yamina se marak seda nisa season nariba miyoi sing miraiba tawgumse makhoisu achumba lambi puraknaba pomnamakna honaba mathautai ngasi mahairoi luf kayana khunai asigi issue sing neinabada achawat thodang lawrakliba si afaba khongthang amani mahairoi luf singna thabak thorom paikhatpa matamda logi wangmada tawdanaba honasi haina mahakna makhataki Lengang suibini, aku na suibini, mana suibini tayo talungan ng putok siya. Ay, nalawag tayo, puto-puto raga, ako punang makikitaw siya. Manipur lagi miyang na kinari batra kasi pumunta pa siya. Masida, oy siya siya. Masige suki pambasin siya. Lumare bumi na siya. Masya nagkamsake. Kasi chapter siya, mayro siya. Larik tambag ki hematagta. Ako sumba, tesi sumiyang nindar isi. Karigin mo kayo da. Kanay, hindi ko rin sa tuloy kang aduna ai larik tamdagi ai ijati kanba ai idam kanba ai tungi ijai sum baru papang singse kan benar lui khalapdagi ni su kumba MSU MSF there so many mingloi pandasu mayam thole isui ne ai koi fai mairois duk thole pai bise apaba khongtang mi tawdabu aina appeal tawjen binina tawjen bana within rules within law adim nungdam ne tawdi chinta appeal tawjege ngasigi thoram aduda sukna chathariba class 10 gi mahairoi sing lemna coaching pibagi program gi manung channa pangthokpa examination da makok mathang tarba singda certificate memento amadi sel gi mana piduna pongning thawaki loinana suki foundation de ga mari lena ngarang pangthokiba state level open debating competition da makok mathang tarba mahairoi singda sel yauna memento amadi certificate piduna ikai khundaki thoram aduda thangmaiban assembly constituency gi MLA KS Zoikishan suki president Dana Kumar Ningthauza Kosem gi chairman Dr. CS Sarat Amadi CCSK gi president Jitendra Ningo bana mathang sina chief guest president Amadi guest of honor oina sarugyaki Charangpat mamang lekai gi canal gi nak yatana pina lep yauna wangna hobdagi mafam asimioi kya mayai kaba chinjak season nafam amadi putok pusingi mafam oirakpadagi charangpat gi club organization amadi nupilup singna mafam adu singdokpa haukibaga loinena kudaktagi mafam aduda changbada athingba thamkre lamtu sengbagi thoram adu wangkem assembly constituency gi MLA kaisam mega sandrana luchingduna sana khongnang village level federation VLF charangpat na mapung oiba thodang loduna charangpat mamang lekai de leiba kaya maichon SWYC amadi WWA siga khusam naduna pangthokpa hokibani lamtu sengba aduga mari lenena MLA ke mega chandrana hai khunai amabu achumba maikaida purak naba honabada club organization association amadi nupi love singi achoba thodang lei ngasi ima ibel amadi iche ichel singna horaktuna sangsilakliba khongthang ase yamna thagali lamtu sengba aduda changadaba darkar oiba sing bhagsu angama bating pangjage loinena nupi singi semelon fagat hanaba yaifa thorang kaya paikhatuna angamba thakta honagani haina sumhakna phongdoki लेबर सिंह अदगी प्रधान की कई जगह से देशदा कोई सुबह थबक थोरम सोशल की होइबा अदगी तोमान बा निशा की होइबा मयाम थिंगनबा खोटबा मयाम से तौबसिदा सुकी मति नुमाइजे सना खोनांग हाइदना अदगी विलेज लेवल फेडरेशन सिगी सेले ग्रुप से मिरुखोली मयाम से मोबाइल की ऑफिस का सिदगी तौरगा मयाम सी मचा बैंक का टाइप तौरगा adagi selhe group mayam si promote tawba masisu yamna phai lamtu sengtokpa aduga mari lenena famkiba miyam gi oiba mifam aduda sana khongnang VLF ki nubi member amana hai
Charangpad amadi thangnaba khunsingi yamna maru oiriba Charangpad Canal gi nakal animak ase yamna kiningai oiba maongda songjinbana maram oiraga nahakiyana mayai kaba nisa sing season nafam oire mayai kaba nisa season naba singna lambi asigi songbagi khudong chaba lauraga lambi da lakpa mi singdagi pochai munba sana thatpa amadi lut tawbana chingba thoklakpa yabagi akiba leire asigi somathakta matam kharagi mamangda hariba canal paring asimaktada Sing Chanduna Lezabi, Nupi Amayamna Tina Tang, Yandana Hodok, Lamaki Watok Su Laikrabani, Madam Aduna Canal, Paring Asida Fata Haudi Amotakai Lang Tokpa Amadi, Mayai Kaba Nisa Chaba Takpa Toba Sing, Nasi Kudaktagi Tingzele, Makatana Chataba Ting Narabadi, Lokat from Tokpa, and Batavak Sing Lokatuna Cherak Pigani Haina Sumhak Namakataki. Matung tarakada koi kenen sida hatau kin do pirapa adigi kenen jaga sida nisa sachin dina laisinba asigo mayam je asi ada nimsle sida tati ngani haina koi ware silen na gare karigumba khariba ni makhada moina amu hana toksilakpa taragadi koi kan me action lokotani lo ni tin lokjagani haina koi mayam je amatoya ware dena India के प्राइम मिनिस्टर नरेंद्र मोदी की हमफतरा निथोई सुबह मपक निमित का मरी लेने पांगथोक लिबा सेबा पखवाड़ा की सरुकम ओइनंगा से वाबगाई असेंबली कंस्टिट्युएंसी की मनुंग चनबा कक्सिंग सेनापति लेकाई वाबगाई अवांग लेकाई केरक अमदी वाबगाई मखा लेकाई की पुखरी सिंह कंस्टिट्युएंसी असि के एमएलए उसम देवेन यावना सेंगदोखरे बीजेपी कक्चिंग डिस्ट्रिक्ट अमसुंग बीजेपी वाबगाई मंडल न सिंदुना पांगथोक की बथरम अदुगा मरी लेनेना वाबगाई एसी की एमएलए उसम देवेन हाई प्राइम मिनिस्टर नरेंद्र मोदी की मपोक निमित का मरी लेने मियामदा अफबा इसिंग पीनबगी पांदमदा ngasi thoram asi pangthokpani masida sunatana tongan tongan bahiram singda awana nanglaba mioi singda so tingpang pibagi thabak paikhatkani numit 15 ni chumna pangthokadaba thoram asida free health camp yauna tb naduna leiraba singda hidak langthak singlemna yenthokani thorang sing asi mapung fana pangthokpa ngamnaba miyamna mating pangbiu haina MLA Deven na makhataki भारत की ऑनरेबल प्राइम मिनिस्टर नरेंद्र मोदी जी की अदुगुंबा कोई बर्थडे सेलिब्रेशन आथोपासी हतक की ओइनदी इंडिया पुंबगी ओइना लाइट लाइरा कोई अदुगुंबा खुंगंगी अबु इंडिया की दलेबा लिसिंगी लाइट लाइरा yi कांदा अवाब सिन मतेंग पांगबा अमदी लाइट लाइरा म्याना साजरिबा फ्री अदगी कोई की लैरिबा टीबी निराबा पेशेल अदुबा मैम अमा कोई अवाब ना तारबा मैम सिंदा सेवा तौबगी अदुम प्रोग्राम ओइना सथजै अदुमगी सरुक अमा ओइना मसी अकोई वाई कंस्टिट्युएंसी मंगदा लैबा कोई केंद्र सिदा पुखरी मरी कोइना अजना कोई क्लीन सेंटोकपा लबगी प्रोग्राम तौजे अदु सेंटोकपा सिदा याम लाइबक फबदी अदुमलबा मफम मफम द लैबा इमाईपीएल इचलिसी मैम थवा यावना अदुम पुखरी सिंसी सेंटोकपगी प्रोग्राम सिदा थवा यावना थोपिरकना पुखरी सेंटोकपी थोगम सथजै Analaying bada hena khudong chaba pinabaki wakhalonda Dr. Care F haina mingthonba apps among asi langol gi ningthau lekai da leiba International Orphan Home da officially launched tawkre apps asi team Dr. Care F na puthokpani apps asi launch toba duga mari lenena Dr. Care F ki managing director ke Lokendra na hai apps asi maru oina manung hanjin ba mafam sing da leriba miwe singna ana ek yaraklaba matamda mari leneba Dr. Singh amadi hospital sing da komna OPD ticket kakpa amadi Dr. consult tawna ba pandamda puthokpani apps asigi mating na karamba hospital da karamba doctor lady karamba matamda doctor adu kadai da leikani habigi information pibeda natana patient party na khangning ba wafam sing app asina mamut tana khangali ngasi hangdokleba app asi Google Play Store da fanglakani hauzik fawgi oina state asigi private hospital kunmari henbaga contact thamduna Dr. Samataragi mathakta contact tawduna leide app asida lenga ki hospital singi so hapsin naba mari lenaba singa tanari state asi khaki natna Guwahati amadi Delhi da leiba hospital singa so contact tawdun app asigi manungda consin naba honari haina magna makataki manung hajan yam lam chatpa matamna aigi friend cycle jing sina haibidi aina haji lape sana ka thenda lei masina haibidi doctor jing yengba phangdabagi khudong chaba haibidi nurse maina tor kan singba doctor amagi appointment mai lobiram karam pham da yengni kadai da yengni haibasi akoina kitang haidokhi pham jing dadi amata khangde haita ayamana aduna main akoina sigi problem se thoktana phanabagi damta akoina karamba haibidi mi amana ana ye yarpa matamda magi darkar leba doctor du karamba hospital da phangi karai da yengani haibasi if sida akoina ningthijana madugi
information lama lawra matung da magi matam si khoi manghandana haibadi ma hayeng hana queue lengbagi aduga hana khoi ngatana chalaga ming ishanba queue lengba matam sang na ngai badu madugi poto khoina thohandana matam chana doctor dugi manakta patient adu yohan ba haibase akhoina FSC gi akhoi gi main pandam ni haitar mem aduna akhoi haiba FSC akhoi mayamna download tawbiraga haibadi masidagi khoina khudong sabji lawbira kan songi imung manungi ana yek yarpo matamda haibadi akhoi doctor duda matam chana chatlakanda matam chana songi anabajing du khoi yengba yanabgi khudong sabadu ai FSC gi mageidagi akhoina pijari hai app launch tawbagi thoram aduda Angel Children Hospital and Vaccination Center gi Managing Director Dr. Yakhomba Tauremso Saruyaki thoram aduda Dr. Care app ki maiketigi home aduda check bag ani amadi lighting lamp sing khusinaki loinina Dr. Yakhomba Tauremna sel oina lupalising tara amaso mating pangki Manipur Legislative Assembly ki handaki nongzu mi famda yu legalized ohelaga revenue laknabagi wafam khanaki basi yamna laibak thibani haina Coalition Against Drug and Alcohol Kadagi President Hizam Priyo Kumar na phongdokre wafam asi kada lingkhathibagi pangthokiba 13 lak suba Foundation Degi Tharamda Luf asigi President Hizam Priyo Kumar na phongdokhibani konung mamangda leiba kadagi head office ta pangthokiba tharam aduda All Manipur Women's Social Reformation and Development Samas Nipi Samas ki President Ima Thokchom Ramani Amkil gi advisor Khangebam Anandi UCM gi Vice President YK Diren amadi JCL PSK co-convener Warepam second yauna masak naiba myoy kiana sarbyaki Foundation Degi Tharam amada kadagi President Hizam Priyo Kumar na hai lamdam asigi ima singna haukiba kumjali sangamaga chamapan homfatra mangadagi hauna ngasi faba yu thingnabagi tongan ba thodang kya lauduna lakli aduba matam gi pali belengak singna hiram asida interest leina support tawidaba maramna mapung fana thingba ngamde Excise Department so chaba thodang lauduna maming khaki oina leibagi maong da leiri lamdam sigi ima sing amadi kada natana lamdam sida yu thingbina ba leitabaga chaf manare marak ta police na yu khara fabana mapung fana thingba ngamba oithokloi masi yamna laibak thiba amani pali belengak asisu youth legalization tawraga revenue yamna laknaba khaki kok thadaraga leikre asigumba kayasina maram oiraga lamdam sigi inkhalak liba naha sing jai kharagi matungda kari fibam oirakani haiba tamba ngamdre hainasu Coalition Against Drug and Alcohol gi President Hizam Priyo Kumar na makhatana phongtokhi 2019 issue ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯃꯥꯁꯤꯡ ꯑꯃꯁꯨꯡ ꯀꯗꯥꯅ ꯑꯩꯈꯣꯏ ꯍꯥꯏꯔꯀꯥꯟꯁꯤꯗꯩꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯗꯨꯁꯨ ꯁꯦꯂꯦꯛ ꯀꯃꯤꯇꯤ ꯊꯥꯗꯔꯀꯥꯟꯗ ꯃꯗꯨ ꯗꯁꯕꯤꯟꯗ ꯆꯪꯉꯤꯕ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯁꯔꯀꯥꯔꯅ ꯐꯒꯗꯧꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯐꯕꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯊꯤꯡꯁꯨ ꯊꯤꯡꯉꯣꯏ ꯑꯗꯨꯕꯨ ꯐꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯁꯝꯖꯤꯟꯖꯔꯀꯥꯟꯁꯤꯗꯩꯗ ꯋꯥꯏꯠ ꯄꯦꯄꯔ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯀꯥꯟꯁꯤꯗꯩꯗ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯌꯥꯝꯅ ꯁꯨꯅ ꯌꯥꯝꯅ ꯌꯥꯎꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯀꯥꯟꯁꯤꯗꯩꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯑꯩꯈꯣꯏꯒ ꯇꯥꯟꯅ ꯇꯤꯟꯅꯔꯀꯥꯟꯁꯤꯗꯩꯗ ꯃꯗꯨ ꯌꯥꯅꯤꯅ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯗꯨ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ National Program for Control of Blindness and Visual Impairment NPCVNVI National Health Mission Manipur Nasanduna Kuntra Taret Suba National Eye Donation Fortnight Awareness Campaign Competition ngasi Indian Medical Association IMA Hall da pangthokre Thoram aduga mari lenena NPCVNVI gi SNO Dr. Vikram Singh Khosnam na hai mi amana siraba matungda mid donate tawba yai haibase miyam da khanganaba ki pandamda awareness program asi pangthokani hiramasi gi matangda miyam da hena khanganaba ki pandamda painting competition asi so pangthokani Manipur gi oina mid donate tawkhiba miyoi amata leitri adubo hausikte hayengwai siraba matungda mid donate tawzage haiba naha kaya ama leire hospital konya Retrieval program hodokuna hospital singda makhoigi team thamlaga mi siba yarakpa matamda khudakta counseling piduna konya lauragani loinena lakadoriba chei asida lamdam asida konya store tofam leiragani habigi thasaba lei haina sumhangna phungdoki handaki raging se masing yam khalabni na replacing to base lahago ma yamana oibani na kwa aduna soide maki chahi ani manung de lakani khali adui madakta khoina hospital retrieval program corneal retrieval program and so hojagani maduna kamai tawdoino hai kada hospital singkhida koi team laigani hospital haibasi da dia koi mi leitaba khota base dum yawbuni na khota ta counseling tawraga koina cornea se lobu yanaba khotna bagi program ni adu pasi so athuba da hora
Tongan tongan school gi mahiroi chani romna saruk yadana pangthokiba painting competition aduda makhok mathang takraba mahiroi singda cell amadi certificate piduna puning thogaki thoram aduda health services ki director Dr. K.S. Sasi Kumar, health services public health ki additional director Dr. Y. Gopal Krishna, Manipur playback singer K. Bovin amadi NPCVN VIGSNO Dr. Vikram Singh Khostamna president member singoina saruyaki Kaksing district ki manung chandaleba Kaksing Khunau college ki campus da State Bank of India SBI gi anoba branch ama hangdok naba recommend tawri haina SBI gi maike degi Rajya Sabha gi member ningthau sana zawbalai shembada khangalakre hiramasi gi matang da SBI gi chief general manager Arvind Kumar na khutyek piduna ningthau sana zawbalai shembagi mafam da tharakpa cherol amagi matung ina Kaksing district da bank ki branch tarama thoilei masigi manung da SBI gi oina ahum yauri loinena customer service point yakhai mapan levi gi manung da SBI gi oina Rani Pani SLVC gi oiba mifam ama kumja lisingani kungi megi tang kunteruk ta famlaba matung kumja lisingani kunma thogi December tang amada review meeting ama pangthoktuna Kaksing Khunau da branch ama hangdoknaba Canara Bank ta sinaki adubu Kaksing Khunau college ki campus ta SBI gi anaba branch ama hangdoknaba ni tausana zawalai shemana thamlakhiba wafam adugi matung ina SLVC gi convener ama oina Canara Bank ki Kapunna yingsilagani loinena anoba branch ama hangdopagi thoram sing athubada paikhannabasu khangan khragani haina cherol aduna makha tarakle panba yabadi Rajya Sabha gi member ningthausana zawalai shemana SBI gi chairman da bank asigi branch ama Kakching Khunau gi area da hangnaba handakta ikui jingai da taksin balai khrabani state asida ihan hanba oina tha taruki oiba instant Ngapigani intensive fiction feature film screenwriting lab amatha asidagi mathang jaigi Mars fawba pangthoklagani haina Manipur State Film Development Society MSFDS ke secretary Sanju Vasaspati Mayumna khangalakli hiramasigi matang da Sanju Vasaspati Mayumna thadarokpa cherol amana hai lab asi film industry ki saknairaba screenwriter singda lamjing lamtakani lab asi Manipuri feature length amasong fiction film ga mari lainaba tongan ba hiram singda pangthokani fiction ki screenwriter oining ban natraga screenwriting ki lamda khang hairaba singna lab asida saruk yaba yagani akangnaba sit oigedaba program asiki damak online ki khutangda preliminary submission tawgani preliminary submission ado wahi pareng amakhak oigedaba log line wahi chamri gi synopsis wahi listing ani chamanga gi dagi hendaba narrative outline amadi wahi chamanga gi manung da leiba story oigedabani preliminary online submission gi aroiba matamda chei asigi October tang 15 oigani aduga aroiba incubated screenplay gi mathang chei gi Mars ki tang kontra amasung kontra matoi da pangthokani maduda khwaidagi fazaba screenplay da sell run amadi production gi khudong chaba su pigani haina cherol aduna makha tarakli Yangambam College ngapigani Yangambam Kumar College YK College Wangjing gi principal Dr. S Giribu atopa college amada transfer toba yaroi hajuranga si college asigi mahiroi singna administrative block solon sinkre order adu kaptri forward college thingzilagadi haina mahiroi singna phungdorakli Khoishaung daraba mahiroi sing aduna Manipur lenga ki higher and technical education department ki commissioner da hokiba tang tara tarukta thokiba transfer order adu akanba moongda yaning daba phongtokpa loinena ngasi college asigi administrative block amasung get solon sinki loinena mahiroi sing aduna wakat mi famsu formduna pen daba phongdoki revoke transfer order of our principal immediately no unreasonable transfer of principal go back new principal haibana chingba play card kaya paituna chatkiba sathakiba wakat mifam aduda college asigi Nelson Moirang them koba mahiroi amana phongdorakpada principal Dr. S Girina telaba matam asida college asigi academic amasong infrastructure singda development kaya puraki maru oina college asibu NEC B grade fangdaba honabada achoba thaudang lauki principal oibagi matam loigedaba tha manga taruk khaktam ngairaklaba matam asida khanghaudana transfer order thorakpa ase yaningde maram aduna transfer order ase khudakta kapu natrabadi college asiki A block amasung main gate solon senbagi khongjang transfer order kakri fawa changsingani haina Nelson makhataki Waki College Wangjingi principal oibiriba Dr. S Giri Singa haibo za sibu Maramicha Sadana, Mahaki, Shahi Mangagi, Principal Tam Noidana, Transfer to with a privacy, Akan Mong the condemned away. Loyalona, Dr. S. Giri Singa Hariba Ozasina, Mama Mantam to Oid Monga, Waki College Wanging in the Vacta, Sakhataruk, Sakhatang Kayama, Kayama, a development, Wax Kayamam to Williami, Loyalona, Waki College Wangjingbo, Naki, B. Greta, Upgrade on one of the zoo, a Chow down Lowikiba or Zamani. Suyam Satraki the Monta Wazaba, School Gidonta, College Gidonta Wazar for Zamabu, Maramicha Sadana,
ट्रांसफर तौबिरक्पा हाबसी अदुकी मतिक अखोइना यानिंगदब फावी Irawat Celebration Committee CPI Thobal Local Council na sinduna chama kuntarok suba Irawat Thabum Palan ngasi Thobal Police Station gi mayukna na leiba khetri sanglen da pangthokre Thoramadu da CPI Manipur State Council ki State Executive Member Comrade S Sorosini State Council Member E Lukhoi CPI Thobal gi Local Executive Member Comrade S H Noren amadi Comrade AK Zugeshwar na thoba mithung sing oida sarugyaki Thoramadu da Atoiba mitung singna luchingduna Irawat ki photo da hekal lekat tamduna ikai khumnaba utki loinena wangang loi singna Irawat ki punsi wari amadi mahangna lamdam asigi damak khanjaramba manglan kayagi matangda marik chumbo wafam sing phongtukna ki Village Community and Progressive Committee VCPC Kairao Branch ke wasak lobagi achamba thoram ama Manipur Press Club ta pangthokre thoram aduda Kairao Makting ZP ki Zila Parishad Member Dilela Begum VCPC Head Office ke Chairman Albas Fai Manipur Creative School ki Managing Director MD Reis Ahmad Yauna lamdam sigi tongan bahiram damasak naraba miyoi kiana President Member oina sarwya ki wasak lobagi thoram aduda VCPC Headquarter ki Chairman Albas Fai hai VCPC na lamdam sida safong lakiba matamdagi hauna tongan ba ihramda miyam ki oiba thabak tharam kaya pangthokna lakli luf asibunung sibituna lamdam sigi tongan ba mafam kaya da branch hangdokna bahirak pasi yamna laibak faba amani kudimak asi lamdam sigi miyamna VCPC bu support tarakpa mai pakna pangthokpa ngamlibani makata na luf asina miyam ki interest ta tarakpa thabak tharam khudingda angamba level the support to be Haina Village Community and Progressive Committee Head Office ke Chairman Albas Faina Fongdoke Branch na kairaw kun tay gumba awan ba gumba khara tay gumba thabak thorom khara na si BCPC na Manipur pangba da tawlo bi se kairaw kun su tay gumba awan ba gumba se ko ngam na ngai koi gi oi ba koi gi moto sida section jai ba se yam kun na su support to bi amati maka tar ko ina koi BCPC Manipur na koi gi tawli ni ba thabak thorom sing sida na si lamdam asiki yamna BCPC Manipur kun si biduna tawjara ni ba kun na mo support to bi haina ai sa koi BCPC Manipur headquarter ki Preservation Committee of Deported Manipuri War Heroes in Andaman and Nicobar Island ki team amana Port Blade Chatuna Kumja lisang amaga Chanipan Marifadra Mathoigi Anglo Manipuri land Lanfa oina Island asidaloi thabadagi mafam adada laikhidaba Manipuri athawa singi mafam da langbagi hekal laika tamkre Committee asagi President Tombana luchingduna satkiba Andaman and Nicobar Island ki khongchat adada RK Sana Hanbi Thongam Siama Khava W Luwang Leima ke London amasong CS Daneshwari su Saruyaki Committee asina kumja lisangani sumna taruk tagi Manipur gi athauba singi mafam ama pibinaba Andaman lengapta taknatuna lakliba Goodwill State su ipai post singi mafam da hekal lekatam ki Panbai yabadi committee asina Port Blade manung da leiba Goodwill State square meter lisangani park chabalam amada matam dugi layo khraba Manipur gi athauba singi museum amasong guest house ama sana ba taknatuna lakibani Committee asina fongdor pagi matung ina hadaki khongchat aduda committee asina Andaman and Nicobar Island ki mari lenaba department ki officials sing unaduna tangai fadana Port Blade manung magtada hariba lam asi soidna pibinaba taknaki loinina Andaman lengak nasu committee ki members sing bu harau tayamna okay Tawaina pon thao ki mafam Andaman Nicobar gi South Andaman gi cabin ko ki mafam sida koina jeng maru amani dang thiding maru amai nang kacha basida thawaina penbi dana mafam sida aikoi gi oiba aikoi gi kudo benam singdugi akudo singdugi mafam ama khaktang cha aikoi gi khubam yadana bagi matik ama khaktang mayam da good will eta nija basida thonglok paru dana phangan bau en bi oi pai pu sing lamjing lam tak pi bagi kudong cha badu mata dipina bi ko na nijari Let Maivam Pari Hanba Singh Memorial Trust Wangkhaina Senduna ngasi ahanba state level Let Pari Han Singh Memorial Painting Competition Wangkhai Kaitel Asang Bi da Leiban Harold Sinta Kangluf ki Community Hall da pangthokre
category mari thokna khaidokna mahairoi samanga henbana saru yaduna pangthokiba thoram aduda ahanba category gi oina class 1 ani suba category da class 2 dagi 4 fawba ahum suba category da class 5 dagi 8 fawba aduga aroi ba mari suba category da class 9 dagi 12 fawbani ahanba category gi oina coloring tawhanki ani suba category gi oina outdoor scenery ahum suba category gi oina folk tale amadi mari suba category gi oina explore your culture haba wafam sing de yumfam oiba lai sing yakhanki ngasigi pangthokiba competition adugi prize sen thopagi thoramda RKCS Art Museum gi secretary RK Budi Manta saknaraba laingba ngakpigani saknaraba laingba sarangthem bovi yauna dongan ba masaknaiba miyo kyana sarugyaki Pukhau Gram Panchayat ki Pradhan Chandam Inauna Panchayat asigi manung chanalaiba yumnam patlogi khunja singda electric pump set ama khusinna kre electric pump set khusinna bagi tharamadu yumnam patlo village development committee moirang Star Club yumnam patlo amadi United Women Voluntary Association sanduna yumnam patlo thongkhongda pangthokibani tharam aduga mari lenna yumnam patlo village development committee ke president Nauraibam Joina Paumi Singda hai Kumgi nong matam chana chudabana maram oraga lomi singna thengnariba khudong chadaba se kokhanaba pradhan lawrakliba thorang ase thakani ni lawpadi sama yankharom leiba khul asigi lawfam singda electric pump set asina kanaba kaya piba ngamlagani law lokpa yararoi dra haina mi painaramba lawmi sing hausidi law lokani habigi asa uba fangle mamang thaktagi hauna lekai asina waraba matamda pradhana thengkhang kaya da mateng pangduna lakle makha tana su panglakani habigi thasaba lei haina joina makha taki Loktak Pat ki mayai da yumthong sani hendana khundariba thanga hisnam lekai da thaknaba toti gi sing chei asigi November gi tang 15 fawbagi manunda fangai gadabani natrabadi akanba khongjang sangsilakani haina hisnam lekai athletic and cultural organization hiko gi president hisnam komol da fungdorakli Hiramasigi matang da ngasi thanga hisnam da leiba hiko gi office ta pangthopa paumi singa unaba amada hiko gi president hisnam komol na hai Indiana ningkha tamba chei humftra manga mapung fakhrabaso thanga hisnam lekai gi yumthong sani henbada ngasi fawa toti gi sing thakpa phangdana leidi Hauzik matamda Loktak Pat ki singna thakda chanaba season nabada anai ke yaunare Loktak Pat asida Manipur gi tongan ba turel singdagi tarakpa haksang sokningai oiba pot ke yaubana Loktak Pat ki sing asi season nabada ki ba faunare maramaduna thanga hisnam gi yumthong sani henbagi miyamna toti ising fangdabagi awaba se mari lenaba department amadi chief minister na meeting sangbiduna lagliba November gi tang 15 fawgi manuda thabak oina paikhat pidrabadi hikoga loinena thanga hisnam gi miyamga punna akanba khongjang lagani haina mahakna phungdoki Manipuri honorable CM na sangai festival gi mangjong na ekoi loktak ta leba phum loin kakka dawne haiba order ma da loin kakpiri ba phumning si hayeng nuksina poraga matang matungina poraga ekoi gi imang sida ekoi gi sida phum mapo loina phum mayum oyer leba adu ma lekai ni islam lekai gi jum chani chahum तारीब मफम असिदा थांगनब इसिंग फंगतबा अदगी लंबी थों फतबा असिन चिंगबा कया असि मणिपुर सरकार की मरी लेनबसिंगना मियंग चंगबिदुना अथु मतन संगत सागपियो हाइदुना क्लब की मैकेडी हाइजरी नवंबर की तांग 10 गा मंगा फावगी मनुंगदा मरी लेनबसिंगना असिगुमलब मियंग असि चंगबिदबा तारागदी तांग 15 की हेत मतुंगदा कोई क्लब अमदी लेकाय मियाम पुन्ना कुसमनरगा कोई मखन मखा कया की एजिटेशन दाउनबगदम सेम साजरे हाइबा मरी लेनबसिंग मफमदा खंगनजरी World Media Council WMC na sinduna maitaibo schedule tribe list ta chalhanabagi matangda seminar cum public dialogue ama sungnogi chingtam community hall da pangthokre WMC gi chairman Haikruzam Navashyam na preside tawga loina moderator ojina pangthokiba thoram aduda social activist thongnausam asalata advisor to United Manipuri Association Assam Uma Ngangom Niranjan amadi academic activist Lechombam Gopal na tongan ba papers sing seminar aduda pathokuna miyam da punna khanai neki thoram aduda delegate member Chamarom na mamutana khanaraba matungda waref kaya soloki waref sing adugi manungda UN gi mihut ama oina Indiana Media singi human rights mapung fana protect of from thogi Manipur gi chief minister na Media singi
ethnography amasung socio-economic report atuba matamda central government da thafam thogi mitei singi maram chaba democratic ihobo lenga na wahan thok lehan fom thogi mitei singbu constitution gi ngaklo piduna singba India gi citizen ni habadu utfam thogi mitei singne Indian constitution gi article 342 clause 1 da yawba natraga yawdaba habasi siva natraga hingbagi wafamni lamdam sida poklaga lamdam sida chawrakiba mitei kanglufki asingba hak kaidongda mai nathaiba yaroi haibana chingba yawri Ningthau Sandrakriti gi matamda Viswakarma puja na mahut senkraba aduga ngasigi mirol nadi kauthok nakraba lainingthau pisatau khut heibagi thoram mapung fana pangthokiba singda South East Asia Cultural Organization SICO gi maikedi thakatpa phungdorakli hiram asigi matangda SICO gi General Secretary na thadrokpa chirol amagi matung inna lainingthau pisatau khut heibagi thoram asi haukiba jai khara asida SICO na hingat hannaba kanna honatuna lakli lamdam asigi mamal yamdaba chanabi asi ekhoi miyamna yokhatrabadi kanana yokhat pigani habegi wakalon asida micheng thamduna khongthang ase lokalakpani mitei furoki nat chanabi lining laishol ipai pugi khongul leba igi mari thiba ariba khubam yokhat hingat hanba puari ki thodok sing hannaba ningsingnaba amadi mitei kannabagi hauda hena mai paknaba miyamna SICO da mating pangbiyu haina cherol asina makha tarakli Manipur Traditional Folk Mahikol MTFM Nastantuna Academy Asige Foundation Day Come Teachers Day ki thoram gasi Tagyal Khongbal Moirang Thong Maning da leiba Academy Asige Complex da pangthokre thoram aduda social worker Leitongbam Polan Tagyal GP ki ward number 3 ki member S Memcha High Court ki senior advocate CS Dananjoy KH Irawat NG Ibo Pisak amadi Angela na president member Singona Saryaki thoram aduga mari lenena High Court ki senior advocate CS Dananjoy na hai Manipur da leriba folk ki culture ase yokhatnabagi pandamda mahikol ase ngasidagi lingkhat pani mahikol asida jagoi ishai folk music na chingba takpi tambigani mahikol asina lamdam asiki leijariba pena dana hena miching sangani haina sumangna phungdoki Manipur traditional folk mahikol ase koi ngasidagi koi lingkhatere haiba sile akoi maroi ta jagoi dagi isai dagi akoi folk music mayam su loina put tawdorina ayamba koina musical musician mayam su loina ba koi pungani adi keno mayam su pungani isai sakpa haiba adi pena khongba haiba dum mayam su koi su sule pullaga sida koi sumba koi sinama koi sem da ni alo si semba tina maram wala kai kuna Manipur da leiba pena gi andi folk ki leiba pena se sum koi krehna promote tawimba adi khanu dane aina si organization organize tawjese Niti Ayog Atal Innovation Mission ki makhada Victory High School Kakching amasung EduLife India Bangalore anina senduna Atal Tinkering Laboratory ATL amangasi Victory High School da hangdokre Atal Tinkering Laboratory hangdopagi tharamada DM University Imphal ge Vice Chancellor Professor N Ras Mohan athoiba mitung Victory High School Kakching ki School Management Committee ke President Yengkhom Dananjoy na thoromapu loinena Deputy Commissioner Chandal M Ras Kumar IAS na EduLife India Bangalore ki founder Thoksom Mitenjoy amadi EduLife India Bangalore ki director Sanju Thoksom na khanama mitung singoina sarugyaki tharam aduda athoiba mitung len yauna wangangloi kayana Atal Tinkering Laboratory habasi karamba makhagi laboratory no school singda kari gi damak hangdokliba no masina haurakliba mahairoi singda kari kanaba biga dauriba no haibana chingba wafam kayak khudam changdam kayaga loine na mahairoi singi puning chingsina ba wafam kaya phongdoknaki Khongjom karamna sakhat hangani haiba WhatsApp group na cancer naduna laidiba khongjom singthamdagi thokjom zoida chana thaknaba amadi sel oina lupali sing tarang mating pangkri tingbang khongchet aduda group asigi vice president KS Kanhai secretary L Vinod Kumar treasurer Sapam Ramesh amadi group asigi members singsu sarugyaki
Relieving the Hungers Haiva Team gi Makada Lions Club of Moirang Amadi KK Moirang upon Bakin. Ngapigani KK Moirang Kendra upon Balof Camp Kalnapuna Kusam Naduna, Ngarang Churchanpur District Manung Chanba Senior Citizens Home, Sagang the Labor Halsinda Jaglen Amakai Kray, Lions Club Natasiki Taramatoideki Tarataret forward Chatarakba, one multiple, one activity, lend a hand bid hunger Madi Camp Kalgi Oina. Langban Thagi Halsinda Katok Jabahaiba Wakalon Adugi Matungina, Lions Club of Moirang Amadi Camkal Napuna Senduna Senior Citizens Home Sangang the Labor, Al Nimfuda Jaglin Adu Pizakibani. Thoram Aduda Lions Club of Moirangi Secretary Ed Somi Kanta, Camkalgi Joint Secretary Al Boy Amadi Lions Club Amadi Camkalgi Thomi Kiana Sarugyaki. Marag na ating break amatang lauminasi. Welcome you all to UNACO Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Admission की खुदोंचाबा लेजरे इंडिया की मनुंगदा ममिंग लेरबा इंस्टीट्यूट सिंगदा MBBS, MD, MS, BDS तमनिंग बसिंगी दमग नीट क्वालिफाइड ओइरबा छात्र सिंग लो पैकेज तंबगी खुदोंचाबा लेजरे अमदी इंजीनियरिंग तमनिंग छात्र सिंगी ओइना IILM University Greater Noida in collaboration with IBM दा तंबगी खुदोंचाबा लेरे Northeast students सिंगी दमग स्पेशल स्कॉलरशिप की खुदोंचाबा सु पिजरी 7005414830 नत्रगा 7310184494 नत्रगा 8787362480 अमसुंग 038529535527 अकुपा मरोल की दमक पिजरीबा नंबर असिदा ngasi ngasimak contact tobiyu iPhone gi mapu oibiyu iPhone gi mapu oibiyu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiyu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kunthra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket Fang Singh, Sur Pharmacy, Malom Bazar, Sanatombi Store, Malom Bazar, Pan 150, Waheng Lekai Mobile Dukan, Ipak Offset Praise, opposite Shanghai Express, Amasung FSC Office, Kangabam Lekai, near Vaiko Hotel, Panthoibi Pharmacy, Lamphel, near Lamjingba Hospital, Sorzini Hotel, Moirang, near Maibia Gas, Imphal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoi Part 1. Draw Otfam Kaisampat Lemazam Lekai Community Hall. WhatsApp ki khuthangda ticket booking tawbagi khudongchaba pizari. Akupa marol gidamak pizari ba number sida contact tobiyu 8787573129. Break ki matungda mayam bataram na ukchari. Leibak asigi mafom kayada pangthoknabagum Krishi Vigyan Kendra Thawal naso Poshan Magi Thoram Ngarang KVK Thawal gi campus ta uchar kaya thabaga loidena awareness program amaso pangthokre. Thoram aduda Department of Horticulture and Soil Conservation Thawal gi District Horticulture Officer M Navakumar
ngapigani Navachandra KVK Thawagi Head amasung Senior Scientist Dr. Zesmarani Sarangthem amadi KVK Thawagi SMS Agronomy and Tombana Thuba mitung singoina saruyaki Tharamgi Sarogamu Aina Nutrition Gardening via Fortified Crop Varieties have Hiram Singda KVK Thawagi SMS RK Lembisana amasung Dr. Suwang Hizamna Wanganki Nutrition Cereal ki matang da and Tombaga interaction ki thoram so pangthuki Loinana District Horticulture Thobal amasung District Forest Division Thobal dagi pirakpa marumarang amasung u charasing farm women amadi Anganwadi workers singda yenthoki Tharam adu khangabok part 2 gi Anganwadi Center amasung KVK Thobal gi campus ta uhai pambi kaya thaduna loishinki District Football Association DFN Sundana Wangsing Kadampopi Sports Complex ta team mapana sarujadana mamang tha August 13 ki chatharaki balai khidraba Almemcha Devi Memorial Super Division Football League Tournament listangani kunithoi gi winner YDC Khoiromna aduga WYFC Wangsing na runner up takre ngasi sana ki ba aroi ba league match ta YDC Khoiromna HKSSA Hauka Kiambu goal mari ani da maithiba piduna winner oikibani YDC da gi goal sing adu M Kishan na goal ahum aduga KH Birsin na goal ama chanki HKSSA gi goal anidu Rahul Okram na chanki bani league tournament adu lotion bagi tharamda Wangsing Tenta Assembly constituency gi MLA Paunam Brozen Wangsing Lamding Municipal Council gi councillor H Gaurango Wangsing ZP gi nominee Pradhan Tekcham Bimal DFA gi president Mutum Mani vice president Singh CH Ibo Yai El Siamo Amadi K Michael na Chingbana president member Singoina Saruyaduna Makok Matang Takraba Singda certificate Amadi Achamba Kudol Singh Yantoki Tharamgi Sarogamo Oina match Sanabada Hodringai Mamangda Ngasigi Mitunglen Singh Memorial Donor gi Imung Manung Singh Amadi Sarugya Kibamian na Lake Hidraba El Memcha Devi gi photo da Lake Katuna Amadi minute ama 2 minute left na ikai khumnaba utki Mangal Foundation Hairok na silaga tha asigi mari dagi Hairok part 2 litan makhong dalaiba City Club ki sanabung da sathaba hokiba hanba mai pakpi ningsing trophy lisingani kunithoi 9 side Statements Open Football Tournament ki ngasi sanakiba match singda AMLDA Arabti amasung Brothers FC mai pakre ngasi sanakiba hanba match da AMLDA Arabti na SYPA awang sek mai bugol ani amada mai chibabi ki AMLDA Arabti gi goal anidu Malem amasung Kisana chanki SYPA gi amata ngarba goal aduna Priyabungna chanki ani suba match da Brothers FC na referee 11 pu goal ani sinoda maitiba ki Brothers FC gi goal anidu Lansingam amasung Suras na chanki COVID-19 ki laichot asarigi ngakthok na ba chamba section tharang khrangak na chatpi na ba Mami TV ki maiki degi ning singjari madadi yumdagi hek sathopaga face mask opiyo mi amaga gi marakta foot taru ki arapa thambiyo mai mit khut satoina handokpiyo amadi COVID vaccine kapa yaraba sing sosoi soidana COVID vaccine kapthoktuna laichot asarigi kana ba mi ampuna hona minasi aroi bedamaru eba pau amu hana pisari Manipur da ahanba oina eco-friendly oiba public bio toilet kangla tor nongpok torwanda mahot ki minister YKM Jana sangaduna miyamda sinakre Tinjang kaijang daba khunai ama semsi harabadi luna lalaiba mathau tai haina BJP Manipur Pradesh ki president A Sardana phongdorakle Zirivam Gumbada Bamboo Investor Park ama lingba ngamlabadi investor matik chana lakani haina World Bamboo Day gi founder Kames Salamna phongdorakle Mairoi singna larik tamna leibaki isu singne narakliba asi system asida hoba khara leire haba khanglakpadagi ni haina MLA Khumukjam Zoe Kishana phongdokre
Mami TV ki Manipuri Prime Time News matang asada loizari bing tabri basingbu amuka hanna chan mabamna khurumjari.